Ukhrul district ta paikhatliba chaukat thorangi thabak thoram sing amadi Siri festival gi samgat sagatliba shing yengshelunaba Chief Minister Yumnam Khemchan ngasi ayuk Ukhrul gi damak Imphal thadokre makha gi lambi da chatkiba Chief Minister gi khongche daduna sangkai khul yorpada ngai hak leptuna mafam adugi kunja singa wari shanake kunja singna thaknaba afava ishing marang kaina fangdaba yauna khul asina thengneriba khudong chadaba sing Chief Minister da paudam ke Chief Minister Yumnam Khemchan su Imphal da hek yobuga paikhat payaba khongthang sing paikhatlagani haibagi thajaba piram ke tungda thawai kuki khul da changduna irang asina maram oiraga kunja singna thengneriba khudong chadaba singi matangda wari shanake Chief Minister na su kunja singda pangbayaba mateng pangani haina thazaba piram baga loinana pukning wakal fathana leinaba themjilamke khongchet aduga mari leinana Chief Minister Yumnam Khemchan hai aikoi icha isu singi khalaga amatu oina ingna chikna leiminabagi tangai fadabale irang asina khwaidagi hena shokaliba asi nupi shingdane lengakna lamdam mashida tangdu leitaba hanjil hanaba khongfam chetna lepli haina so mahakna makhata na fongdoke Chief Minister Yumnam Khemchan gi Ukhrul khongcheda duda sarkapung khulda changduna khul asigi ahal oirab shing amade nupi kunja singa unaduna wari shanake kunja singna thengnariba awaba amade khudong chadaba sing adu Chief Minister na munna taraba matungda athubada pangbeyaba mateng khudimak pangani haibagi thazaba supiramke khongcheda dugi sharokama oina NHIDCL gi Executive Director MSTL na luchingba team amana Chief Minister Yumnam Khemchan taramna okpagaloinina Imphal Ukhrul Jasami Road Semgat Sagat Pagi Paikhatliba Thabak Thoram Shingi Matangda Chief Minister ga Khanake Thabak Shing Aduda Thengneriba Khudong Chadaba Sing so Chief Minister da Khanganke Chief Minister Yumnam Khemchan na Khudong Chadaba Sing adu Chief Secretary amasung atai official singa tanaraga athubada kokhalagani haine so thajaba piramki haire Chief Minister Yumnam Khemchan gi Ukhrul khongcheda duda Deputy Chief Minister Losidiko Art and Culture gi Minister Kurai Jamloken Wangjing Tenta SC gi MLA Pauna Bozin Wangkhai SC gi MLA Thangjam Arun Kumar Mayang Imphal SC gi MLA K Rovindro Hairok SC gi MLA Thokcham Radhishyam Sekmai SC gi MLA Haikam Dingo Pongyar SC gi MLA Laishio Kaishing Ketrigao SC gi MLA Sek Nurul Hashan Hyanglam Eshigi MLA Dr. Yumnam Radhishyam Amade Manipur Lengaki Chief Secretary Dr. Punit Kumar Jolsu Loinake. Ayi wakil digo. Minsi any community la hulu mili patrosu. Ado isam sama pada isam sama ngang singkali saat itu pamam peaceful life tu pamam. Mana kapal operation itu semua itu semua dah pali ini. Adulah, pergi saat ini berapa wali sana tu pernah dapat macam ni. Nasi ayah sahung mana anak singgih generation sukan. Hal lebih baik na wakal pada raga tumi future generation ni kalau raga awak kaya le rasu. Nusi sana na lain apa isu message pelak seperti juga school tahu isi emateng panggil. Jadi si honorable MLA siapa? Si tahu si hendak waktu kami siapa ni? Wah, ising bangga itu PhD data rola, ising bulan laga, ising bangga bayi, eksaktif bayi pun lagi. Wah, aduna, si isu orang macam saya, bapak ini kalau laga bayi, ini nanti mesti nak jalan lagi minus. Kau